Amangthong da sana hapsinduna punaba hotnaramba nupa ama custom division Imphal ge anti smuggling unit na Imphal International Airport ge tha asigi taraga manga da fagat pangamkhre farb mi adudi dilong ataw khong dage Sakir Ahmad chahi kun gataruk apokpa Abdul Hakim kawi haire mahak puthi bohumbe gi thabak sathabada gram listing amaga jani nipugni thoi lumba chana gi pet sing adu mahaki Amangthong da yaurumba thengnabane mahak Air India ge flight number AI 890 tongduna Imphal thadok naba honeringaida departure hall dagi fabani hairi faraba sana sing adugi mamal lupa lakh yankai mariga lising marfutara taret ka chahum kunthra gani thoirom oigani hairi hiramasigi matang da custom act lising am samapan humphugani thoigi section chamaga shupna mari gi makhaja case ama lokhatkre nakalamorom da tha asigi taraga mathoida custom officer singna khongjom area dagi chana gi biscuit ahum phagat pangamkhre mafam aduda kaknaba paw ama fangbadagi custom officer singna thiba humbagi thabak sathabada Maruti Ecovan registration number MN01AS 7696 da tongduna lakpa nupi amadagi polam singadu phangbangam khibane polam singadu mahakna phinung da lotuna porambani haire thodok aduda pharaba nupi adugi maming mayengbam Jinat Devi mapuroi bagi ming mayengbam Selung Singh kawi lilong arapti maning laikai dagi ni haire faraba sana singadu lupa lakh kun manga lising kunthra mapanga chamri rom maman oigani hairi